ꯑꯗꯣ ꯌꯨꯝ ꯆꯠꯂꯨꯕꯒꯤ ꯅꯪ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯔꯛꯎꯗꯅ ꯁꯤ ꯆꯪꯉꯣ ꯀꯃꯣꯟ ꯅꯪ ꯍꯁꯕꯦꯟ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯈꯨꯠꯂꯥꯏꯕꯣꯏꯅꯤ ꯈꯨꯠꯂꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯥꯏ ꯆꯠꯈꯤꯗꯣꯔꯦ ꯊꯥ ꯐꯥꯕꯒꯤ ngân hello cô cái gì nào anh gì cái gì nào ha tera rồi nè cái nó cái tera nó hay rồi con chắc ta ngasi je khoi gi manda gi tha pha bani hai ri ne a mo tha pa chat pa gi kamai tàu thì mà tiếc cho nên đâm ra là cái đấy thà phải mới ngasi chat tha pha thì thu được tiền dân lệ bako ai thu được sang đầu lệ rồi nè bớt sẽ làm thằngไอ้ขายก็เนี่ยผมซื้อลายaku itu mah ni aku incaเขาสิไอ้ขายก็ตัวนี้ปะนี่ท่าพาบกี้จัดตัวเลยปิงปริงเกมราแมนชมเลยเลยคิดเลยเลยคิดเลยaku itu mauเลยเลยaku ini thôi nào nang keva shaktam do fire nam to control ni bebe thế nam to fire thagi luhongba chatlamdai gi matamda mera thagi shanarai yingbada onthokna fajakrina tiêu ơi nâng cái sau này mà ok baby good night cái sẽ video không em hôm bữa pha và hai ta đi nè mơ kì adu chak charam cha thu rồi ni lại cái nó cái thìn bia bác thìn làm anh ni adu coi hala ni xí mà ngà lấy mà số tu mấy ta đấy mana chandon thin ba se onthokna su fajakre khulai boy ni khulai boy missy dona thôi thiên thôi 누구한테 거의 잘 잡기도래 다 바보기 Hình pia Trình dân lên cái bồn càng bún này kakak nak kasih tanah itu mani lera, aku inca lera, bye bye. Driver ni sama lagi na. driver tu bye bye turun dia deh Driver fast round ki. mai pa hậu re nga thuộc sao đi kì चलो बा ओके चलो ngân hello cô चलो Bye taro deh. Nang bye taro mudra. Aku father. Yo lên đây nắm đi cái tôi này
ꯁꯤ ꯌꯧꯔꯛꯈ꯭ꯔꯦ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯑꯦ ꯁꯤꯒꯤ ꯅꯨꯄꯤꯗꯤ ꯀꯩ ꯀꯩꯅꯣ ꯅꯪꯅ ꯌꯨꯝꯗꯤ ꯄꯨꯔ ꯂꯥꯛꯏꯁꯤꯅ ꯑꯗꯩ ꯂꯣꯏ ꯊꯥꯡꯉꯛꯑꯝ ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯥꯡ ꯂꯥꯛꯏꯁꯦ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯀꯔꯣꯔꯄꯇꯤ ꯑꯣꯏꯍꯜꯂꯒꯦꯁꯤꯔ ꯑꯩꯁꯦ ꯅꯪꯒ ꯍꯥꯏꯒ ꯃꯣꯠꯃꯟꯈ꯭ꯔꯦꯕꯨ ꯒꯥꯔꯤꯗꯤ ꯒꯥꯔꯤ ꯃꯣꯠꯂꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯅꯥꯜꯂꯗꯤ ꯌꯥꯔꯦ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯅꯄꯥꯝ ꯆꯠꯂꯨꯕꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯣ ꯅꯪꯕꯨ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯣ ꯌꯨꯝ ꯌꯧꯔꯨꯕꯗꯨꯕꯣ ꯅꯪ ꯌꯨꯝ ꯆꯠꯂꯨꯕꯗꯣ ꯀꯩꯀꯩ ꯐꯤꯂꯤꯡ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯀꯩꯀꯩ ꯐꯥꯎꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ꯭ꯔꯕ ꯌꯥꯝ ꯌꯨꯝꯒꯅꯤ ꯏꯃꯣꯁꯅꯦꯜ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯄꯣꯠ ꯆꯩꯗꯣ ꯊꯥꯡꯊꯧ ꯑꯗꯨꯗꯤ ꯑꯍꯥꯎ ꯆꯥꯔꯨꯔꯃꯤꯅ ꯑꯩꯁꯦ ꯏꯇꯣꯝ ꯂꯩꯔꯦ ꯁꯤꯗ ꯍꯣꯏ ꯁꯥꯏ ꯆꯠꯈꯤꯕꯗꯩꯗꯤ ꯉꯥꯎꯗꯅ ꯂꯩꯔꯦ ꯁꯤꯗ ꯑꯁ ꯃꯥ ꯂꯥꯛꯑꯦ ꯍꯔꯥꯎꯔꯦꯍꯦ ꯑꯗꯣ ꯌꯨꯝ ꯆꯠꯂꯨꯕꯩ ꯅꯪ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯔꯛꯎꯗꯅ ꯁꯤ ꯆꯪꯉꯛꯑꯣ ꯀꯃꯣꯟ ꯅꯪ ꯍꯁꯕꯦꯟ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯀꯩꯗꯧꯔꯕ ꯀꯔꯤ ꯋꯥꯔꯤ ꯀꯃꯥꯏ ꯇꯧꯔꯛꯄ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯋꯥꯔꯤꯗꯨ ꯀꯃꯥꯏ ꯇꯧꯔꯛꯏꯅꯣ ꯍꯥꯏꯔꯛꯑꯣ ꯆꯠꯂꯦ ꯌꯧꯔꯦ ꯑꯗꯒꯤꯗꯤ ꯆꯩꯔꯥꯎꯕꯁꯨ ꯊꯤꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯆꯥ ꯊꯛꯑ ꯂꯥꯛꯑꯦ ꯍꯜꯂꯛꯑꯦ ꯁꯤ ꯃꯉꯥꯏ ꯅꯪ ꯉꯁꯤ ꯐꯖ ꯊꯣꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯖꯅ ꯇꯧꯔꯛꯅ ꯀꯔꯝꯕ ꯀ꯭ꯔꯤꯝꯒ ꯇꯩꯖꯥꯠꯅꯣ ꯅꯪꯁꯤꯕꯣ ꯍꯩꯅꯕꯤ ꯀ꯭ꯔꯤꯝꯒ ꯇꯩꯖꯥꯠꯂꯣ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯏꯇꯩꯃꯅꯁꯨ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯁꯤꯗ ꯃꯥꯡꯒꯣꯟ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯊꯔꯝꯃꯨꯁꯦ ꯍꯦ ꯌꯥꯗꯦ ꯅꯨꯡꯁꯤꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯇꯦꯔꯤ ꯑꯩꯕꯨ ꯀꯔꯤꯅꯦ ꯈꯜꯂꯤꯅꯣ ꯑꯦ ꯇꯧꯔꯛꯎꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯁꯤ ꯃꯇꯦꯛ ꯑꯃꯇ ꯉꯪꯁꯜꯂꯝꯃꯨ ꯀꯩꯅꯣꯅꯦ ꯃꯇꯥꯡ ꯆꯥꯗꯅꯅꯦ ꯃꯈꯦꯜ ꯂꯥꯡꯕ꯭ꯔꯕꯨ ꯅꯠꯇ꯭ꯔꯥ ꯂꯥꯡꯉꯒꯗꯤ ꯀꯩ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯍꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯁꯅꯤꯀꯣ ꯂꯥꯁꯅꯤ ꯋꯥꯔꯕꯣ ꯅꯪꯕꯣ ꯀꯌꯥꯝ ꯋꯥꯔꯕ ꯀꯌꯥꯝ ꯋꯥꯔꯒꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯑꯝꯇ ꯇꯧꯔ ꯍꯥꯏꯔꯝꯃꯨꯗꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯃꯥꯏꯗꯣ ꯑꯝꯇ ꯌꯦꯡꯒꯦꯗꯅ ꯕꯣꯏ ꯌꯣ ꯕꯦꯕꯤ ꯌꯣ ꯍꯧꯖꯤꯛꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯊꯥ ꯐꯥꯕꯁꯦ ꯊꯥꯁꯦ ꯊꯨꯅ ꯐꯥꯖꯤꯜꯂꯦꯕ ꯑꯩꯁꯨ ꯆꯪꯗꯣꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯦꯕ ꯃꯇꯝ ꯈꯔ ꯑꯗꯨꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯑꯩꯁꯨ ꯆꯪꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯩꯁꯨ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯊꯥꯒꯠꯂꯛꯈꯤꯅꯤ ꯃꯌꯥꯝꯁꯨꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯦ ꯑꯁꯣꯝ ꯆꯥꯛꯈꯨꯝꯂꯣꯝ ꯆꯠꯂꯒꯀꯣ ꯑꯗꯨꯝ ꯆꯠꯊꯔ ꯌꯦꯡꯉꯨꯔꯁꯦ ꯃꯥꯁꯨ ꯋꯥꯖꯔꯕ ꯕꯦꯕꯤꯅꯤ ꯃꯩꯁꯦ ꯑꯌꯨꯝ ꯑꯃꯅꯤꯁꯦ ꯂꯣꯏ ꯃꯝꯃꯦ ꯁꯣꯝꯗꯅꯦ ꯆꯥꯛꯁꯦ ꯄꯨꯟꯅ ꯑꯩꯈꯣই ꯏꯌꯥꯝꯕ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯦꯕ ꯆꯥꯛꯈꯨꯝꯗ ꯂꯥꯛꯑꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯒꯨꯂꯥꯏ ꯄꯣꯏꯁꯦ ꯁꯤꯗ ꯆꯥꯛ ꯊꯣꯡꯒꯥꯏꯔ ꯂꯩꯔꯦ ꯃꯥꯅ ꯇꯧ ꯏꯁ ꯀꯩ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯕꯦꯕꯤ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯃꯊꯦꯜ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧꯒ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁ꯭ꯄꯥꯏꯛꯀ ꯁꯤꯠꯄꯁꯤꯗꯤ ꯋꯥꯅꯁꯨ ꯍꯟꯖꯔꯕꯅꯤ ꯃꯥꯁꯦ ꯊꯥ ꯐꯥꯕꯒꯤ ꯃꯊꯦꯜꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯌꯥꯏꯀꯣ ꯑꯩ ꯏꯔꯨꯖꯔꯦ ꯀꯥꯡꯒ꯭ꯔꯧꯅꯤ ꯁꯤ ꯀꯩ ꯀꯥꯡꯍꯧ ꯁꯤꯕꯣ ꯈꯥꯃꯦꯟꯅꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯣꯏꯗꯣꯏꯔꯥ ꯌꯣꯡꯆꯥꯛ ꯑꯂꯨꯒ ꯄꯥꯟꯕꯤꯔꯣꯟꯕ ꯅꯪ ꯍꯩꯕ꯭ꯔꯣ ꯊꯣꯡꯕꯁꯤꯕꯣ ꯕꯦꯔꯤ ꯒꯨꯗ ꯃꯤꯆꯤꯒꯗꯨꯗꯤ ꯃꯤꯆꯤꯅ ꯄꯥꯎꯈꯣꯡ ꯆꯜꯂꯤꯕ
미팅은 ꯃꯌꯥꯝ ꯇꯥꯕ ꯑꯣꯏꯕꯖꯥꯠꯅꯤ 이까이바 하이ꯕꯗꯨ 쏙 여러분들어보자네 아주 마탕 비디오 뭔가 미너스이 시간 기비기 거는 썰로버네 왜마 미기 쥐어가도 러 마마가. 비도 마마네. 없어라 마마고. 호아 뜨거워잖아 까이 민거게 빨리 할까 왜 해요? 빨리 할까 왜 해요? 기비시나 내 마음은 다 해요. 어 농당이는 또 제 애용 딘들라 아직 봐도네 마음은 비지 해. 비지 벌써 하오 하요 이제 내내 저기 알레. 까오지 이까이 그래. 아주 잘 놓으셨어